Labukta Nongmeina Pankhiba Lami Biren Hai, Numitareni Manunda Maralay Bissing Putopio Hai Krabasu, Government Karimata Hiraktre Hairi, Mamangtagi Taraga Mapan Pobola Maninki, Low Kenel Manakta Leba, Masagi Labukta, Low Suba Chatpada Cookie Terrorist in a Kablakpa, Nomai Maruna Oitang Bakuta Pandura Sokiba, Pobola, Wang Maning Lekai Digi, Ning Thousand Biren, Chahi Humpuna, Pausi Amada Hai, Ibu Nomaina Captain Son Bada Chenaba, Maralay Bemusing Adu, Numitareni Manunda Putopio Hijakrabasu, Hauzik Powada, Government Makai Karisu Hirakpa Laiti Hairi, Nomai Maruna Panbadagi Hospital, the laying lava matung, Hausina Masagi, Mayumda Halaktuna, Makata, Nalaying Lagliba, and Birenga Unarubuda, Mahakna Hai, Numit Adu, Labukta Ishinkara, Wali Haibadagi, Yengluda Bachatpani, no one Dringaitigi, Hawalaga Chatkibani, Ayaki Lajaba, Chinkong and Nabalopam, the Changduna Yengluki Chatpani, Adu Mapamaduda, Ngakselamba, Besepki, Nepali personnel, Amana, Matam Hele, Changba Yaroi Haiduna, Changalaktabani, Wapamadudagi, Yumda Kumlagi Haiduna Kalakpada, Aiga. Low Suminaba, Imanaba Amana, Nayak Potamina, Kisi Haiduna, Potari Gaida, Nungtilgi Pung Umrum Tarakba Aduaida, Nomai Kabla Kibari, Nomai Makol Tabada, Aikoi Animak Pakatki, Aduga Aigi Oitangba Kodangdi, Tera Kakcheng Chikbadona, China Poroki, Adu Pawada, Ihak Nomaina Pale Kankide. Kakcheng na chikpani khanki adubu nomai kapa lepkraba matungda paktaraga yumlomda langnaba khonarakpada aina litliba purit adugi tabak amasung pambonggi sarukta ina punganganglamba thengnaki adu pawbada kakphai chikpa oiramgani khanduna munna yengsilude adubu purit loktoktuna yenglubadadi nomai marugi panpham horaga leiramba ubadagi aihak nomaina pale haiba khangbadagi prup sengkhalakpada lawsuribasingna khudangda khudaina yachin biduna yum pawba timbirakibani yum yoraba matungda Bisnupur District Hospital da pukhatki aduga Extra Chingba Lauduna Yankee, Hospital Aduda Karisu Tauri Haiduna E. Asiba, Metok Piraga Polaba Matunda, Yumda Hanba, Yaragani Haidaki, Adubu Ishunupana Ibu Rimsta Amupukat Piki, Mapamaduda Amuhana, Extra Chingba Lauraga Yankee, Laying Beloiraga, Rims Hospital Gi Watagi, Beta Pusilakpada, Nongyay Matung Pung Baro Hele, Todo Adugi Matangda, Moirangi MLA na Kudakta Lakpiduna, Aina Bisnupur District Hospital da Lady Ngaida, Lupali Sing Tara Laying Naba Piramki, Aduga Aigi Labukta, Lahon Hunba Yauna, Law Ubagi Tabak Seng Security nga Anbiduna, Minek Laga Suanduna, Numinini Humnida, Lushin Biki, Todo Adugi Pautabadagi, Amuko, WD, Ona Chingba, Lupsingi Muyshing, Maira Paibi, Lupsingi Muyshing Laktuna, Hangbiraki, Aduga Rims Pawba Puduna Mateng Pangbiramki, Aibu Mateng Pangbiki Punamak, Hiningai Laitan Tagat Papongdok Chari, Tongan Ba Mioy Kayasu Laktuna, Imungi Laita Lairaba Amadi, Awa Ana, Hangbiramba Singsu, Ming Oina Panjadrabasu, Tagat Chari Haiki, Aina Sokpada Bisnupur Gi Disina Lupali Sing Kuntragi Senfa Mateng Pibiraki, Aduga MP Dr. Angomcha Bimol Akoijam Nasu, Masamak, Rimsta Lakpiduna, Lupalising Manga Pibirambaga, Loinana, Ana Bahang Biranki, Adubu Hari Bising a Sinatana, Makata Balengaki Mekaidegi, Aigi Asokba Hangba, Kanamata Lakide, Todo Adugi Matang the Tamoy Shokna Pendribadi, Nomai Kabla Kiba Mapamaduda, Central Forcing Laina, Nomai Kabla Pada, Sipai Sing Aduna, Bankardagi Tolaktuna Yanglam Naga, Amuk Changsin Kiba Aduni, Nomai Kapa, Lepananaba Makoigi Mekaidegi, Karimata Taukide, Amasung Makoina Kut Handuna Kapa Taukide, Tawang Adudi, Matung Dasu, Low Ujariba Lami Singna, Ishagi Low Suzabada, Makoina Ngakpishin Bigani Kalambadu, Tazingai Oiraktre, Ihak Nomaina Pale Kangba, Mikupta, Pemanki Daduna, Koire Laiduna Yangbada, Sufficing the Makogi Bankardagi Torokpa Ubani, Adubu Makogi Makaidagi, Karimata Taukidaba, Adudi, Yam Noaiti, Aina Labukta Changlubuda Su, Sipaina Ngakpishin, Bidi Haiduna Changlubani, Karigumba Nomai Maru Aduna Kutta Panbagi, Mahutta, Hakchangi Mapam Amada Palam Labadi, Ishana Iranai, Oigadoribani, Hauziksu, Sokpadagi Tabak Inkang Tobangam Driba Asisu, Iranai Oiri, Tasengna Ehakut Tekpa Chap Manare, Maramasina, Numitari Nigi Manungda, Aibun Nomaina Kabla Kiba, Maralay Bemusing, Putopi Haina, CSO, Maira Paibi Singna Todok Tokiba, Numituda, Lambina Chingba, Tingjinduna Penda, Bapongdo Krabasu, Government Ki Makai Dagidi, Kadisu Ahongba Late, Nasi Pawada Karimata Hiraktre, Nomaina Palma Numitagi Rimsta Leirakpa, Jun Kungani Panda, Yumda Halakpani, Taasigi Mangada check up, Amuk Chatkani, Nomaina Pandana Sokiba Mapamda, Naicharamba du Hauzikti Karafare, Iyamna Tokiba Amasung, Nomai Maruna, Hutuna Satkibana, Kut Oishi, Mahug Shagumna, Langtok Lengsin, Toba Yadri, Haksangi Oitang Basaruk Sing, Sitabadagi Chatpa, Kotpadasu, Awaba Oiri, Adubuloi Nabi, Icha Imo Amadi, Ishu Singi Mating Lauduna, Chakchaba, Tumba Tauduna Lady, Maramasina Ayakpo Asigumba Taudo, Mayun Haliba, Maralay Bemuishing, Atuba Matamda, Government Putupi Haina Pondoke, Makasatara
ꯁꯝꯂꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯄꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯖꯦꯜꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯁꯟꯗꯣꯛꯂꯝꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟद्र ꯃꯣꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯅꯊꯩꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟद्र ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯁꯟꯗꯣꯛꯂꯝꯂꯒ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯅꯊꯩꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯃꯨꯛ ꯆꯠꯊꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯀꯪꯒ꯭रेसꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭रेटरी ꯀꯝꯃꯨꯅꯤकेशन ꯖꯥꯏꯔꯥꯝ ꯔमेशꯅ एक्स ꯊꯥꯒꯠꯄ ꯄꯣस्ट ꯑꯃꯗ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯖꯥꯏꯔꯥꯝ ꯔमेशꯀꯤ ꯄꯣस्ट ꯑꯗꯨꯗ ꯂꯝꯀꯣꯏꯅ ꯀꯣꯏꯒꯟꯕ ꯐ꯭ꯂꯥꯏꯠ ꯇꯣꯏꯅ ꯇꯣꯡꯒꯟꯕ PM मोदीना हयेंगदगी हौदुना तोंगान नेशन मंगागी खोंगचत चटपा हौरगनी महाकी खोंगचत असिना मणिपुरगी हौजिक ओइरिबा फिबम US प्रेसिडेंट डोनाल्ड ट्रम्प की इंडिया अमसुंग पाकिस्तान सीजफायर तौनबगी वफम अमदी डिफेंस ऑफिशियल सिंगना इंडियन फोर्सेस सिंग सफर तहलिबा असि प्राइम मिनिस्टर मोदी की ऑपरेशन सिंदूरदा लौखिबा डिसीजन अदुननी हाइना फोंगदोरखिबा वफम सिंग असि नथैरमलगा हयेंगदगी हौना नेशन मंगादा चटनबगी सेमसारी PM मोदी की खोंगचत अदुदा ब्राजील दा पांगथोकदौरिबा ब्रिक्स समिट यावरकनी हाइरि रमेश की पोस्ट अदुदा मरु ओइना पल्लिबदी मणिपुरदा थोकलिबा इरांग असिना मरम ओइरगा हौजिक फावबदा मियोय सनीगा हुंफु हेना सिख्रे मियोय लिसिंग हुमुद्रा रोम इंटरनल डिस्प्लेस पर्सन ओइदुना चाही अनि वाना खांगलिबा असिदा ngasi फावबा PM मोदीना मणिपुरदा चत्तुना इरांग असि लोसिननाबा होनबिदबा अमदि वादुना लैरिबा मणिपुर स्टेट असिदा डबल इंजिननी हाइरंबा गवर्नमेंट अदुबुसु उथाइदुना स्टेट असिदा प्रेसिडेंट रूल्स थमजिंदुना प्रजा मियामबु अमुक हेना अवाबगी मथक्ता अवाब पीदुना थमलि अमरोमदा रमेश के पोस्ट अदुदा PM मोदीना पालगम टेरर अटैक चतक्रब मतुंग निमित हुमुद्रा मंगानी हेलबा फावबदा टेररिस्ट अटैक असिगी जस्टिस फंगनगनी हाइबा अदु ngasi फावबा थबक उत्पंगमदना लैरिबा असिगी मथक्ता महागना मपाल लेबाकसिंगदा कोइनिंगबगी आशा फावरिबा असिना ताकबदी भारत की प्रजा सिंगबु महागना थवैदि हाइबनी पनबा याई PM मोदीना हयेंगदगी हौना लम कोइबा चटकदौरिबा लेबाकसिंग अदुदी ब्राजील गाना ट्रिनिडाद टोबाको अर्जेंटीना अमसोंग नंबियानी PM की जर्नी असि पुनः निमित निपानी चंगनी हाइना मिनिस्ट्री ऑफ एक्सटर्नल अफेयर्स की ऑफिशियल ओइबा पाउना फोंदोरगली मखाताना बामना साबा बफर जोन सिंगना मणिपुरबु मचेत टोकना खाइबुंग तानाबा सेंटर ना होनाबा थवोंगनी हाइबा बिमोल गोफम थमजके सिंग अमसुंग तंपाका ताइनरिबा मफम सिंगदा सेंटर लंगाकना इंडियन सिक्योरिटी फोर्स सिंग डिप्लॉय तौदुना बामना साबा बफर जोन थंबा लैति हाइना सिंददि हाइरगा फुरुपत युमफम ओइरगा चंगबा याय यादि हाइना अथिंगबा थमलिबा असिमक मणिपुरबु मचेत टोकना खाइबुंग तानाबा होनाबा थवोंगनी हाइना इनर मणिपुर पार्लियामेंटरी MP अंगोमचा बिमोल अकोइजमना पौमिसिंगदा पोंगदोखरे ngasi MP की कैसामथोंगदा लैबा मयुमदा पांगथोकिबा पौमिसिंगा उनबा अमदा बिमोलना फोंगदोखिबदा फुरुपकी मिंगदा मणिपुर थुगाइरकलिबा असि बफर जोन हाइबा वही असिननी लोगी ओइबा कांगलोन याउदना चिंदा थमलिबा बफर जोन असिदा मियामना करी तौबगी चंगबा यारोइद्रिबनो हाइबगी वाहंग हंखि आइखोय खुदिंगमक्की वखलोनदा चंगबा याद्रबदी चंगलोइदबनी खल्लिबा असि ख्वाइदगी अरानबा वखलोननी हाइना महाकना फोंगदोखि हौकिबा जुनगी तांकुनगा मापनदा महाक मसामकना बिष्णुपुर डिस्ट्रिक्ट की मनुंग चन्ना लैबा इनर पार्लियामेंटरी कंस्टिट्युएंसी की मनुंग चनबा फगोकचाउ इखाई मखा लेकाई काइचेल की फिबम महाकना येंसिनबा चलुबदा चंगलखिदबा थोंग असिमक लेबाक असिगी कंस्टिट्यूशन न पीरिबा आर्टिकल 19 अमदी 21 दा याउरिबा फ्री मूवमेंट की कांगलोन अदु थुगाइबनी हाइना महाकना पेंदबा फोंदोरखि MP अमना महाकी कंस्टिट्युएंसी मनुंगदा चथोक चसेन तौबदा अथिंगबा थमलकपा असि लेबाक असिगी पुवारीदा महाकना इहान हानबा ओइरंगनी ममांगदा थौदोक असिगुम्बा मानबा थौदोक थोखिबा लैरबदी करी करम्बा फिबमदा थोखिबनो हाइना हंखि महाकना मखा तारादुना हाई महाकना चंगे हाइरिबा मफम असि सिक्योरिटी मतिक चाना लैबा मफमनी महाकी कंस्टिट्युएंसी की वांगमदा सिक्योरिटी की खुदोंचादबा लैगदबा मफमसिंगदा चंगलुगे हाइबा नते सिक्योरिटी न खोरक हांगदना लैरिबा मफम अदु फावबा MP अमना चंगबा थिंगलगा मणिपुर महौसागी तंगदु लैताबा फिबमदा हंजिलकले नत्रगा बफर जोन लैति हाइरिबा असि मतौ करमननो हंखि फुरु कांगलुक की मिंगदा चथोक चसिन तौबदा अथिंगबा असि लैगदबा ओइरबदी बफर जोन थमले हाइबा वफम मयेक सेंगना लौथोकफम थोइ हाइना महाकना फोंदोखि मखाताना कांगपोकपी की नेपाली खुतीदगी खुलाई फगले हाइरे सिक्योरिटी फोर्सेस सिंगना लेप्तना चतरकपा एरिया डोमिनेशन अमदी सस ऑपरेशन की सरुक अमा ओइना ngase नोंगपो कैथेल मानबी पुलिस स्टेशन की पर्सनल सिंग अमदी तरागनिपान सुबा असम राइफल्स के मेजर जुबेर अहमद इटूना लुचिंगबा कंबाइन टीम अमना कांगपोकपी डिस्ट्रिक्ट की मनुंग चन लैबा कोलेन मनाक की नेपाली कुतीदा थीबा हुंबगी थबक चथबा मतमदा मसिंग यामलबा खुचु खुलाई अमदी पोखाइबा याबा पोलम सिंग फगतपा ngamkhre हाइरे ऑफिशियल ओइबा पाव अमगी मतुंगिना हाइरिबा कंबाइन सिक्योरिटी फोर्सेस की टीम असिना फगलबा पोलम सिंग अदुदी बॉल एक्शन राइफल अहुम सिंगल बेरन राइफल मारी पुलमेट राइफल अनि इम्प्रोवाइज मोटार तरुक ओपन बॉल पिस्टन अमा व्हाइट फॉस्फोरस ग्रीन अहुम 36 हैंड ग्रेनेड अहुम डिटोनेटर सिंग यावबा 36 हैंड ग्रेनेड मंगा ग्रीन आर्मिंग रिंग 36 हैंड ग्रेनेड मारी ग्रीन किस 36 हैंड ग्रेनेड मारी UBGL सेल अनि रबर बुलेट निफुगा मंगा 7.26 mm के राइफल राउंड अमा सिंगल बेरल के राइफल
round taruk 7.62 mm gi tokning taraga mathoi chip launch mari tear smoke green ama amasong tear gas cell ani ni hairi pagalaba kusu kulai amadi pokhai biya ba polam seng security force ta makataba investigation gi damak nongpo kaitel manbi police station da sinakre hairi maka satharak bada isa gi soram tangkhul khulda pochai thabada thingba piragli ba se lebak thibani Thawal district ki manung chaliba saram tangkhul khulbu langmai thet ki lamni hairaktuna khula sida pochai thabada thingba piragli ba se yamna lebak thibani haina saram tangkhul development authority ki secretary sithung kishan na phongdorokre ngasi khula sigi ningthaugi yumda pangthokpa paugi mifam amda mahak na hai langmai thet ki nongpok ningthau panthoi bigi lai thogolupna saram chingi lokchaubu langmai thet lokchau haina local media singda phongdorokpa amasung lenga ki agriculture loisangi makhada isagi iramda oil pump thanaba thorang tawjabada langmai thet ki lamni changba yaro herli ba se yaningde mari leinaba singa chigat piu haikhi mahakna makhata na hai khula sigi pata amasung map leijaduna field text thibadagi settlement loisangna ayaba piduna matam kayagi mamangdagi khundaduna leirakpani manipur lengangna kumja 1946 ta gazette notification thokpada khula sisu yauduna manipur lengangna khulamani haibagi ayaba piraklibani adubu hauzik manipur da tangdu leitadaba pibam ama leiringaida atopa wathok amamuk thokna basilakpa khula sigi khunja singna pamdi haikhi agriculture loisangna oil pump thanabagi damak notice thorakpa amadi lawmi singna magi kanaba lawbiyu hairakpadagi aikoina kananaba lawnaba honajabani isagi lamda ishana pochai thabada langmai thet khulgi miyoi kharana thaba yaroi amasung inkhol koiba yaroi amasung changba yaroi haina atingba pirakba nungaite maram aduna thong asidi khula sigi khunja singbu khula sida leiranu amasung thabak shubu yaroi haibaga loinana chatkhro haina tanbaga chap manai haikhi ngasigi pawgi mifamda saram tangkhul beles committee gi member sing amasung khunja sing ju saruk yakhi hairi makatana Lanjellaktuna relief camp ta leirakpa sing mathang Sire laisabi macha ama yauna miyoi ani kanma ngamdana laikidre hairi sahi ani hen relief camp singda thamlakliba lanjenarakpa miyoi singi marakta ana ai yarokpada ningthijana leyengba ngamdabadagi mamang thakta sumiyoi khara laikidraba matung ngarang Kaksing district ki Kongkoi relief camp ta lanjelakhiba sugunu pangal lekaidagi angom ajit kauba miyoi ama laikidraba matung atopa relief camp ani da leirakhibi laisabi macha ama yauna miyoi ani su layengbada kanma ngamdana laikidre uripo apunba luk ki cholamana hai kangpokpi daily kuldagi me ahum 2023 dagi haurakhiba lana maram oidana Lanjellaktuna lamboi khongnang khonggi relief camp ta changjapam lawrakhibi laisang temlai machanu chahi kunna kumja 2023 ki November da masan nungaiti haina hospital da checkup tawrubada eye cancer tawre hairakpadagi uripok apunba lup uripok nupi apunba lupna angamba sel khaina buga loinana lamdam asigi miyoi kiyagi mateng kaya amasu UK da leiba manipuri maitai singi matenga loinana Guwahati da puduna layeng lakhibani chahi anirom layeng laklaba matungda ngarang laikidre hairi mahakna manung matam sadana laikidabada uripok apunba lup uripok nupi lupna awaba phongdorokpaga loinana mahakki layengbada lup ani asida tengmang birakhiba punamak pusu matam punamakta kaujaro herakpaga loinana mahakki thawaina ingna chikna mapugi manakta lairunaba thawni jari hairi amaromda Khangabok Rights Research Center da hangba relief camp ta May 2023 dagi changjapam lawrakhiba sugunu khaidem lekai dagi khaidem taishan chahi kudraga marisu masagi anabana maram oiraduna mayum ingkholda hanjinba phangdringaida kanba ngamdana laikidre hairi mahak haukiba chayoldagi masak kanna ngamlaktabadagi rimsta admit tawduna layeng lakhibani adubu anabagi pibam lusilakpadagi laikanaba ngamdana ngasi ayuk anganba pung anirom tarakpada layeng sang asida laikidabani mahaki loinabi KH Priyanka chahi kunga nipan amadi chahi taruk amasong chahi ani khakta ngairiba machanupa ani ga punna changjapam logduna afangba thabak suduna machabu leirik laisu tamalakhibani hairi kemasigi IDP singa punna leminaduna makoigi thodang lorokliba committee gi mekaidagi hizam surasna hai leibak thiba irang asina maram oiduna changjapam logduna hinglakliba ase yamna tonna hinglibani awatpa ngaktani adubu tainapam leite haujimakki oinadi lengakna chaba thakpagi di awatpa lehendri adubu macha masu singi leirik laisu tambagi sel yauna setna chanaba firol amasong maru oina ana ayek yarokpadadi awaba oiri relief camp da chayolgi oina doctor singna check up tawbiri adubu makhoina hidak langthak khara pirambadunadi oiba yade laikhidraba taishangi imung manungi awabada kharadang oirabasu mateng oinaba bahaki pangthokpam thokpa thoramsingi damak athuba matamda lengakna mateng panghaningi haikhi